damakta SS Entertainment na puduna lakjari Ningol Khonjel. Ningol Khonjel first round da adombu taramna okjari. Sinjariba contest asi miyangi amadi masa da talent leirabi singbu pungning thagatchabani oina supnatagi entertainment oina bagidamakta sinjabani. Mathang asidi contestant number 219 Monalisha Yengkhom from Lilong Chajing. Contestant asigi oina voting count taunabagidamakta WINMON haina comment pibiramduna sheishakpi asibu pungning thagatpiyu haina haizari. Monalisha Yengkhom aduga leifamna Lilong Chajing dagi aduga ngasi brother Duran Mairona Shakpa ima Manipur hariba Eshei adugi matek ama cover sakjage asoi angam yaorabasu mayamna bigani aduga lorakpada like share amasung subscribe tauba kaubirana. Lamdam tamna leirabasu nangbu nungsihe ima. Lamdam tamna leirabasu nangbu nungsihe ima. Ima gumbi kana leite mafam kuding malemda. Na hongpo na shumlakpa ni na kanong da ayibo. Thawai gi thawai oiribi ho ima ima Manipur ho ima ima Manipur thawai gi thawai oiribi ho ima ima Manipur thawai gi thawai oiribi ho ima ima Manipur ho ima ima Manipur. Thank you. Sheishakpi asigi oina aikhoina semjariba code asida comment amamamta pibiramduna vote asi thadabiramu masa da leiriba talent asibu pungning thogatpibo oina share amamamta tawbiramu video asibu share tawba kaubiganu pumnama pukhurumjari.